ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯧ ꯑꯇꯣꯝꯕꯤ ꯍꯤꯡꯆꯥꯕꯤ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯇꯅꯤꯁꯀꯥ꯫ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯤꯡꯂꯦꯝꯕ, ꯁꯛꯇ-ꯆꯨꯗ, ꯐꯤꯕꯝꯗ ꯃꯨꯔꯇꯤꯗ, ꯂꯤꯆꯠꯇ ꯁꯥꯖꯠꯇ, ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯈꯝꯕ ꯀꯧꯔꯝꯃꯤ꯫ ꯈꯝꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯤꯡꯂꯦꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯏꯁꯣꯔꯅ ꯌꯥꯝꯅ ꯆꯥꯟꯅꯅ ꯁꯦꯝꯕꯤꯔꯝꯂꯦ꯫ ꯃꯤ ꯑꯐꯕꯒꯤ ꯍꯧꯅꯕꯤ ꯀꯅꯥꯝꯇꯗ ꯐꯠꯇꯅ ꯈꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯄꯨꯝꯅꯃꯛ ꯐꯅ ꯈꯜꯂꯤ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 3 ꯄꯣꯛꯂꯝꯃꯤ, ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡ ꯂꯨꯍꯦꯟ ꯀꯧꯏ, ꯌꯥꯏꯃꯒꯤ ꯃꯤꯡꯅ ꯄꯨꯝꯍꯦꯟ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯤꯡꯅ ꯌꯥꯏꯍꯦꯟ ꯀꯧꯏ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯂꯧꯏ, ꯁꯛꯁꯨ ꯂꯤꯆꯠ ꯁꯥꯖꯠ ꯂꯣꯏꯅ ꯐꯖꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯨꯍꯦꯟ ꯑꯃꯗꯤ ꯌꯥꯏꯃ ꯄꯨꯝꯍꯦꯟꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯈꯣꯏꯅ ꯊꯤꯔꯛꯄ ꯃꯧꯁꯤꯡ ꯑꯁꯤꯁꯨ ꯃꯅꯦꯝ ꯊꯝꯕꯥꯜꯒꯨꯝꯅ ꯂꯣꯏꯅ ꯇꯧꯏ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯤꯃꯗꯤ ꯈꯔ ꯐꯠꯇꯦ ꯍꯥꯏꯕ ꯈꯟꯗꯣꯛꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯅꯤ ꯃꯃꯧ ꯈꯠꯅꯕꯒꯤ ꯑꯋꯥꯕꯗꯨꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯃꯧꯁꯤꯡꯅ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛ ꯊꯝꯕꯥꯜꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯇꯥꯛꯀꯅꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕ ꯃꯥꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯌꯥꯏꯍꯦꯟ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯇꯦꯟ ꯀꯥꯞꯄ ꯌꯥꯝꯅ ꯍꯩ꯫ ꯃꯁꯤꯒꯤꯗꯃꯛ ꯊꯑꯣꯏꯅ ꯑꯣꯖꯥ ꯅꯥꯏꯗꯨꯅ ꯇꯝꯕ ꯆꯠꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯈꯛꯇ ꯃꯉꯥꯏꯔꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯁꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯨꯍꯦꯟꯒꯤ ꯃꯆꯥ 2 ꯁꯨꯔꯦ꯫ ꯅꯨꯄꯥꯅ ꯑꯍꯜꯅꯤ, ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯂꯨꯍꯦꯟ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯏꯕ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯡꯗꯤ ꯃꯌꯥꯝꯅ ꯏꯆꯟ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯆꯥ ꯑꯃꯅꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯑꯁꯤꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯏꯃ ꯑꯣꯏꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯈꯥꯅꯤ, ꯑꯗꯨꯒ ꯏꯆꯟꯒꯤꯅ ꯃꯊꯛꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯑꯆꯧꯕ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯃꯈꯩꯗꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯧ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯔꯤ꯫ ꯑꯉꯥꯡ 3 ꯑꯗꯨꯅ ꯐꯛ ꯊꯥꯔꯒ ꯃꯕꯣꯛ ꯊꯝꯕꯥꯜꯒꯤ ꯑꯀꯣꯏꯕꯗ ꯐꯝꯗꯨꯅ ꯃꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤꯒ ꯍꯅꯨꯕꯒꯅ ꯄꯥꯟꯗꯣ ꯆꯥꯔꯨꯕ ꯃꯇꯝꯗ ꯂꯦꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤꯅꯦ ꯍꯅꯨꯕꯗꯨꯅ ꯍꯅꯨꯕꯤ ꯍꯦꯟꯇꯥꯛ ꯍꯥꯏꯔꯦꯗꯣ꯫ ꯍꯅꯨꯕꯤꯗꯨꯁꯨ ꯍꯅꯨꯕ ꯊꯨꯝ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯒꯥꯏ ꯃꯊꯛꯇꯒꯤ ꯍꯦꯟꯇꯥꯛ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯤ꯫ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕꯗꯣ ꯍꯅꯨꯕ ꯍꯅꯨꯕꯤꯁꯨ ꯈꯪꯂꯕ ꯃꯇꯝꯗ ꯍꯅꯨꯕꯗꯣ ꯌꯥꯝ ꯁꯥꯎꯔꯦ꯫ ꯍꯅꯨꯕꯗꯨꯅꯅꯦ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯂꯃꯟ ꯈꯨꯝꯅꯕ ꯍꯅꯨꯕꯤꯗꯨꯗ ꯑꯁꯨꯝꯅ ꯋꯥꯃꯤꯜꯂꯛꯏ꯫ ꯍꯅꯨꯕꯤ, ꯑꯩꯅ ꯁꯤꯕ ꯁꯥꯔꯒꯦ, ꯑꯗꯨꯒ ꯅꯪꯅ ꯑꯩ ꯀꯧꯔꯒ ꯀꯞꯄ ꯁꯥꯔꯣ꯫ ꯑꯗꯨꯗ ꯑꯩꯅ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯂꯒ ꯊꯝꯂꯤꯕꯗꯨꯗ ꯑꯩꯅꯅꯦ ꯑꯩꯒꯤ ꯆꯩꯁꯥꯡ ꯑꯁꯤ ꯏꯅꯥꯛꯇ ꯊꯝꯂꯒꯦ꯫ ꯅꯪꯅ ꯀꯞꯄ ꯇꯥꯕꯗ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗ ꯅꯪꯅꯅꯦ ꯅꯄꯨꯁꯦ ꯄꯥꯟ ꯆꯥꯔꯨꯕꯗꯒꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯩꯗꯤ ꯁꯣꯟꯕꯅꯤꯅ ꯅꯄꯨꯁꯦ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯏꯁꯨꯁꯥ ꯅꯈꯣꯏ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯆꯩꯗꯨ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯐꯨꯔꯒ ꯇꯥꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯍꯅꯨꯕꯗꯨꯗ ꯍꯅꯨꯕꯤꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗꯣ ꯄꯥꯟ ꯆꯥꯔꯒ ꯁꯤꯈꯤꯕ, ꯃꯥꯏꯔꯦꯟ ꯆꯥꯔꯒ ꯍꯜꯂꯛꯎ ꯍꯥꯏꯅ ꯀꯞꯄꯨ, ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯦ꯫ ꯍꯅꯨꯕꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯅꯨꯕꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯒ ꯃꯥꯒꯤ ꯆꯩꯗꯨ ꯄꯥꯏꯔꯒ ꯂꯩꯔꯦ꯫ ꯍꯅꯨꯕꯤꯗꯨꯁꯨ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯕꯣꯛꯀꯤ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯂꯒ ꯊꯣꯏꯕꯅ ꯍꯪꯂꯛꯏ꯫ ꯕꯨꯕꯣꯛ, ꯀꯃꯥꯏꯅ ꯀꯞꯄꯤꯅꯣ? ꯏꯁꯩ ꯑꯣꯏꯅ ꯁꯛꯑꯒꯅꯦ ꯀꯞꯄ ꯁꯥꯔꯤꯕ꯫ ꯀꯃꯥꯏꯅ? ꯊꯝꯕꯥꯜ
ꯍꯅꯨꯕꯤꯗꯨꯒꯤ ꯃꯇꯧ ꯇꯝꯂꯒ ꯏꯁꯩꯒꯤ ꯁꯨꯔ ꯑꯃꯗ ꯀꯞꯂꯛꯏ꯫ "ꯑꯣ ꯍꯅꯨꯕ, ꯄꯥꯟ ꯆꯥꯔꯒ ꯁꯤꯈꯤꯕ, ꯃꯥꯏꯔꯦꯟ ꯆꯥꯔꯒ ꯍꯜꯂꯛꯎ." ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯛꯏ꯫ ꯃꯕꯣꯛꯀꯤ ꯏꯁꯩ ꯃꯥꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯑꯉꯥꯡ ꯑꯍꯨꯝꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯊꯝꯕꯥꯜ ꯋꯥꯔꯤꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕꯤꯗꯨꯗ "ꯑꯕꯣꯛ, ꯏꯄꯨꯁꯦ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ?" ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯏ꯫ ꯍꯅꯨꯕꯤꯗꯨꯅꯁꯨ "ꯅꯄꯨꯁꯤ ꯉꯁꯤ ꯄꯥꯟ ꯆꯥꯕꯗ ꯄꯥꯟ ꯍꯦꯟꯖꯤꯟꯅ ꯆꯥꯃꯟꯈꯤꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ." ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨꯅꯦ ꯂꯣꯏꯅ ꯀꯞꯂꯦ꯫ ꯑꯗꯨꯗ ꯍꯅꯨꯕꯤꯗꯨꯅ "ꯏꯁꯨꯁꯥ, ꯑꯕꯣꯛꯇꯤ ꯁꯣꯜꯂꯕꯅꯤꯅ ꯅꯄꯨꯁꯦ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯅꯄꯨꯁꯦ ꯑꯃꯨꯛꯇ ꯊꯥꯡꯗꯣꯛꯎ." ꯑꯁꯨꯝꯅ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯅꯅꯦ ꯍꯣꯏ ꯍꯥꯏꯔꯒ ꯃꯄꯨꯗꯣ ꯊꯥꯡꯗꯣꯛꯅꯕ ꯆꯪꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯔꯝꯕ ꯍꯅꯨꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯂꯤꯆꯩ ꯑꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯣ ꯑꯐꯪ ꯑꯐꯪꯕ ꯀꯟꯕ ꯍꯧꯔꯛꯏ꯫ ꯌꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯍꯅꯨꯕꯗꯨꯅ ꯐꯨꯕꯗ ꯃꯣꯏꯗꯤ ꯃꯈꯨꯠ ꯇꯠꯄ ꯌꯥꯎ, ꯃꯃꯤꯠ ꯀꯥꯏꯕ ꯌꯥꯎ, ꯃꯅꯥ ꯇꯠꯄ ꯌꯥꯎ, ꯃꯃꯩ ꯇꯠꯄ ꯌꯥꯎ ꯇꯧꯔꯒꯅꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯁꯥꯒꯠꯂꯤꯕ ꯋꯥꯈꯜꯒꯤ ꯃꯃꯤ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯅꯣꯛꯂꯤꯉꯩ ꯃꯃꯥꯁꯤꯡꯁꯨ ꯃꯄꯥꯟꯗ ꯐꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯣꯛꯄ ꯎꯕꯗ ꯃꯧ ꯑꯍꯜꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ ꯌꯥꯝ ꯅꯣꯛꯏꯗ? ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ?" ꯏꯆꯟꯅ ꯈꯨꯝꯃꯤ꯫ "ꯅꯨꯡꯉꯥꯏ. ꯀꯣ ꯃꯃꯥ, ꯌꯣꯡ ꯃꯃꯤ ꯀꯥꯏꯕ, ꯃꯃꯩ ꯇꯠꯄ ꯌꯥꯎꯔꯤꯕ." ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯟꯗꯨ ꯑꯃꯨꯛ ꯅꯣꯛꯏ꯫ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯅꯣꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯃꯁꯨꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩ꯫ ꯃꯧ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡ ꯑꯣꯏꯅ ꯇꯥꯔꯣꯗꯅ ꯋꯥꯔꯤꯗꯣ." ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯏꯗꯣꯝꯆꯥ, ꯋꯥꯔꯤ ꯂꯣꯏꯁꯤꯟꯗꯗꯤ ꯃꯪꯗ ꯁꯃꯨꯅ ꯇꯥꯟꯅꯩ ꯍꯥꯏꯗꯨꯗꯤ ꯕꯨꯕꯣꯛ ꯍꯥꯏꯀꯣ?" ꯊꯝꯕꯥꯜ ꯅꯣꯛꯃꯤ ꯍꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯆꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯕꯨꯕꯣꯛ, ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯁꯤ." ꯋꯥꯔꯤ ꯃꯈꯥ ꯂꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯣꯏꯕꯅ ꯌꯥꯝ ꯊꯨꯅ ꯃꯕꯣꯛꯇ ꯍꯪꯂꯛꯏ꯫ "ꯉꯥꯏꯈꯣ ꯕꯨꯕꯣꯛ, ꯍꯌꯦꯡ ꯈꯨꯔꯥꯇꯣꯟꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯆꯠꯀꯦ." ꯊꯣꯏꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯝꯕꯥꯜꯅ ꯈꯨꯝꯂꯛꯏ꯫ "ꯏꯁꯨ ꯊꯣꯏꯕ, ꯎꯃꯪ ꯍꯥꯏꯕꯁꯤꯗꯤ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯆꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯍꯦꯛꯇ ꯆꯠꯄ ꯌꯥꯗꯦ. ꯏꯁꯨꯁꯨ ꯍꯌꯦꯡ ꯆꯥꯎꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯤꯡꯊꯤꯅ ꯄꯥꯏꯕ ꯍꯩꯔꯕ ꯀꯥꯟꯗ ꯆꯠꯀꯗꯣꯏꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯁꯣꯛꯄ ꯌꯥꯗꯦ, ꯑꯗꯨꯅ ꯆꯠꯄ ꯌꯥꯗꯦꯀꯣ." ꯃꯕꯣꯛꯅ ꯗꯨꯛ ꯐꯖꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯊꯣꯏꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯇꯨꯝꯕ ꯆꯪꯅꯕꯒꯤꯗꯃꯛ ꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯆꯪꯈ꯭ꯔꯦ꯫ ꯏꯆꯟꯗꯤ ꯃꯕꯣꯛꯀ ꯇꯨꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯥꯏꯍꯦꯟ ꯃꯃꯥꯟꯅꯕ ꯈꯔꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯃꯇꯩꯃ ꯑꯅꯤ ꯑꯃꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯆꯥꯅꯕ ꯑꯃꯗꯤ ꯑꯌꯨꯛꯀꯤ ꯀꯨꯞꯅꯣꯝ ꯂꯣꯏꯅ ꯇꯧꯏ꯫ ꯌꯥꯏꯍꯦꯟ ꯃꯥꯒꯤ ꯆꯥꯅꯕ ꯈꯔ ꯄꯨꯔꯒ ꯃꯃꯥ ꯃꯄꯥꯗ ꯈꯨꯔꯨꯝꯗꯨꯅ ꯎꯃꯪꯂꯣꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯌꯧꯔꯤ꯫ ꯎꯃꯪ ꯌꯧꯕꯗꯒꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯁꯨ 마기 마마나바 amaga lambi amarom da lai. Sa thengna duna tanai phangde. Sasi ama asum tanarambadagi mapam khangdana mangkhri. Madudagi Yaihen mamanaba duda unsindun hairei. Idaw, nangna somna chalo. Aduga aina somna chalagi. Phari daw, aisu asom chakhragi. Asi hainaraga mamanaba adu maikay amarom da chakkhri. Yaihen su makuta ta ama pairi aduga nangandana nirungtian ama thetlaga sahom yamna pikna asum lai. Adubu mana lakli maikay aduda umang asida hingsabi ama lay haiba sidi mahak na khangba nate. Somdana hingsabi duna Yaihen na sumasum lakpudu uri. Adudagi masama tanda haisay. Is karino taibang minini asidia. Is ontok na nungay rita. Ay di nga si mii tatlaga ba? Gay ko. Nupa sidi masamu yam na pay na. Bakuta na tasupay. Is mii gawang saurada na. Hingsabi do matin kut lang ng mutang yotli aduga mo makatare.
ꯃꯤꯁꯤ ꯌꯦꯡꯕꯗ ꯐꯠꯇꯕ ꯃꯤ ꯃꯥꯟꯗꯦ ꯑꯩꯅ ꯃꯥꯈꯛ ꯃꯥꯌꯣꯛꯅꯔꯒ ꯅꯣꯡꯃꯇꯪꯗ ꯂꯣꯏꯁꯤꯟꯕ ꯁꯔꯨꯛꯄꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯏꯗꯣ ꯊꯛꯄ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯐꯔꯦ ꯑꯩ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯜꯂꯒꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯕꯨ ꯍꯦꯛꯇ ꯁꯨꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯂꯩꯁꯥꯕꯤꯗꯨ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯦ ꯐꯅꯦꯛ ꯃꯆꯨ ꯁꯤꯊꯕ ꯑꯃ ꯁꯦꯠꯂꯤ ꯌꯥꯝꯅ ꯃꯟꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯁꯨꯔꯒ ꯂꯩꯕ ꯁꯥꯗꯨꯅ ꯌꯥꯏꯍꯦꯟꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯝꯅ ꯂꯩꯔꯤ ꯌꯥꯏꯍꯦꯟꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯍꯥꯏꯕ ꯇꯧꯕꯒ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯍꯦꯛ ꯎꯕꯗ ꯌꯥꯏꯍꯦꯟ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ ꯃꯁꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯏ ꯍꯥꯏꯅ ꯋꯥꯈꯜꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯑꯁꯨꯝ ꯄꯨꯈꯤ ꯐꯤ ꯁꯨꯔꯤꯕ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯦꯞꯂꯨꯔꯤ ꯌꯥꯏꯍꯦꯟ ꯃꯃꯤꯠ ꯑꯗꯨ ꯂꯩꯁꯥꯕꯤꯗꯨꯗ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯏꯪꯉꯉꯛꯄ ꯁꯛꯐꯝꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯌꯥꯏꯍꯦꯟ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯂꯩꯁꯥꯕꯤꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯏ ꯑꯩꯒꯤ ꯃꯤꯡ ꯊꯕꯥ ꯀꯧꯏ ꯁꯣꯝꯒꯤꯗꯤ ꯑꯩꯒꯤꯅ ꯌꯥꯏꯍꯦꯟ ꯊꯕꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯊꯕꯥ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕꯗ ꯑꯩꯗꯤ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯉꯥꯎꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯗꯨ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯁꯛꯐꯝ ꯑꯃꯠꯇ ꯎꯠꯇꯦ ꯌꯥꯏꯍꯦꯟ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯊꯕꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡꯊꯥꯡꯉꯨ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯌꯥꯏꯍꯦꯟ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯐꯝ ꯑꯗꯣ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯉꯁꯤꯈꯛ ꯍꯧꯖꯤꯛꯈꯛ ꯊꯦꯡꯅꯕ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯅꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯆꯤꯡꯅꯒꯅꯨ ꯊꯕꯥ ꯅꯪꯒꯤ ꯁꯛꯇꯝ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯊꯕꯥ ꯐꯖꯕꯒꯤ ꯃꯌꯥꯏꯗꯨꯅ ꯌꯣꯏꯍꯦꯟ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ ꯊꯕꯥꯗꯤ ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯅ ꯊꯨꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯌꯥꯏꯍꯦꯟ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯔꯝꯅ ꯃꯥꯁꯨ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯃꯥꯒꯤ ꯋꯥ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯆꯤꯡꯅꯒꯅꯨ ꯑꯩꯁꯦ ꯎꯃꯪ ꯁꯦꯛ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎ 3 ꯄꯣꯛꯏ ꯏꯃꯥ ꯕꯕꯥ ꯏꯇꯩꯃꯅꯤ ꯑꯃꯗꯤ ꯑꯉꯥꯡꯈꯩꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯑꯃꯅꯤ ꯊꯕꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯇꯥꯕꯤꯈꯣ ꯑꯁꯣꯝꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯅ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯈꯨꯜ ꯑꯗꯨꯗ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯄꯥꯝꯕ ꯂꯣꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯑꯇꯣꯞꯄ ꯄꯥꯈꯪꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯗꯦ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤ ꯃꯤ ꯐꯥꯎꯕ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯂꯤ ꯅꯪꯁꯨ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯑꯩꯅ ꯇꯥꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯅꯪꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯍꯨꯜ ꯑꯃ ꯑꯩꯒꯤ ꯏꯁꯥꯗ ꯆꯣꯡꯈ꯭ꯔꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯃꯤꯍꯨꯜ ꯑꯗꯣ ꯅꯪ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯤ ꯂꯥꯛꯂꯕꯗꯤ ꯑꯩꯗ ꯅꯠꯇꯅ ꯅꯪꯁꯨ ꯑꯋꯥꯕ ꯅꯪꯂꯒꯅꯤ ꯃꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯩꯔꯤ ꯌꯥꯏꯍꯦꯟꯅꯗꯤ ꯂꯣꯏꯅ ꯊꯥꯖꯔꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯐꯥ ꯑꯄꯨꯟ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯦ ꯍꯥꯏꯕ ꯈꯪꯕꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯌꯥꯏꯍꯦꯟꯗꯤ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯒꯅꯤ ꯊꯕꯥ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯗꯨꯕꯨ ꯅꯪ ꯅꯩꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯁꯤꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯅꯤꯡꯉꯜ ꯑꯣꯏꯕꯤꯅꯤ ꯏꯀꯥꯏ ꯊꯤꯕꯤ ꯏꯁꯤꯡꯗ ꯆꯠꯂꯤꯕꯅꯤ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯈꯛ ꯊꯦꯡꯅꯔꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯕ ꯊꯝꯃꯣ ꯍꯥꯏꯕꯅꯣ ꯊꯥꯖꯕ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯎꯠꯄ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯎꯠꯂꯛꯏ
Tanzadudha ngasay maikay khaidoknakiba mamanaba duna Yaihen haiba ming asi yamna hauna kauri. Yaihen su mabu thiri haibasi khangladuna masu khonjel hauna khumi aduga mu hingsabina olabi leisabi thabaduda onsinduna hairei. Thaba nangai bungairamo hayeng ai soiduna mafam asida madam asi lakani masida nangna soibu soiduna ngairamo hausiki oinadi ai chataba yatre nangai bu soiduna ngairamo ai chaluki asi hariga Yaihen tung hanna yengduna sensa taruga sakre mana sakhibadu hingsabina olaba thabana mami kuptana yengi Yaihen na magi mi yengdagi hek lapkibaga magi asengwa saktam maduda amu olai aduga akhaba apema pok minok amanok lei aduga masina sonai aidi handak migi I thaklagi I khuso pok ase pena bathaki asam hingsabidusu magi oiba nungaiba wakhal amada leiri somda Yaihen su yum yauri adu madi thabagi masakadu adumak ningsingduna leiri thabana lirakiba wari aduna thababu hena nungsiba ma phauri ahing supa masu wakhal kaya makhali nongan madu ngaiba matamda mahak aduki matik wari ahing adu mami kangla amata phawu isintri nongalakle wana ngaisa matamadi yaurakle adubu ayuk ngana chatlabadi imungi mina karino makhalani haina khanladuna ngahak amuk ngaidun leirami adugi matung mamanaba amagi mayumda chaluni haidun laklaga umangda laktuna thabaga unarami asumna makhoi amur anurekti unai adugi matungda Yaihen na hingsabina olaba leisabi thababu matanda sum thambasi mahak pamlakchi thabasu mabu puro haibadi haidi adubu mangonda khudongthiba kaya matai haiduna sajinba wari kaya ma Yaihen na mabu thadokpidana ma hairami magi wasing adu taraga Yaihen thababu thadokningdre adudagi hingsabina olaba thabaduda Yaihen hairei thaba asuk yamna khudongthiba marak asida ai nangbu nathan khakta thanamba ai pamtre asima hausikmak aigi yumta nang chalasi hingsabina olaba thabadu mabukningda yamna haraurami adubu maithong adu isuk sukthaba sarga hairei aidi yamna laibak thibini ima babana amu pamtre haiduna inthok piraklabadi karisu khangdaba mafam aduda ai thanada kamdangna leiba ngamgani yengu thaba aigi ma babana adumna kashu tawroi nangi naraibak thireu punsi asida makhoina so shoida nusiba phawani aigi yumda nang jalasi thaba thabadu mapiga tasinaraga hairei pangal sonbi aina kari baiseba ngamgani adubu wapam amakhakte aisage nangi naram yorop matamda karigumba nangi ma babana aibu pu bangsude haiduna inthoklabaso nangde ibu thadokadu ko aibu thazau thaba pumna magado aina mayu yagani asiyaraga thabana imungi mikhak natana magi khulai kaigim amata khangdana thabana haibu wafam aduda thazaraga Yaihen thababu puduna yumda lai aduga mama mapa mataima mayam pumna makta masaktai ima namung nupini magi mamingna thabago bani thabasu mane makuda loina khurumi imungi mi kana lai haibadi Yaihen hanana haibadagi khangtri angang masa hum leibadu nokfei tawraga yengi sinda nokfei tawrabasu muk manungdadi ama khali is masigi masakra sawba ngangsidi yengbudo thokna phajareda masi yaimagi masa asau baibado soidan oirama tare thabasu mau ani madi thambalbu kausinduna magi areiba pirol setlali thabagi yumda amukta chalu saiba matamda thabana magi khunda yamna sathiba mabung amalai mana aina sumna tawre khanglabadi aikoi puna soidana awaba nanglagani asina singba amadi atai Yaihen tawkiba dugumna makhoidasu tabada makhoisu wa henba hairutri mabuk ningnabu yarabadi yare haina thambal masu aisu khanjilutri thabasu mamang nupi ama oina khamba madi thambalna harau losingkhre thaba kanasu leitra haibaduda hena thababu minungsi ama pokpugi macha oire asumna sum leirakpana numit kharani leire thaba mana pangthoki khaliba thabak adu matam phangchi aduki mathakta mani yum asida hek changlakpaga adugumba thagdok ama thokpu phasade haiduna matam khara thintaduna leire imungi mi amata thabagi maramda khanglamde makhogi wakhalda phattaba lan tawduna su changba ngamtrabani aduga asumna hingsabi ama
ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯝꯗꯧꯅ ꯁꯥꯒꯠꯄ ꯉꯝꯂꯨꯒꯅꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ꯫ ꯃꯤ ꯄꯨꯜꯂꯞ ꯄꯨꯟꯕꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯂꯨꯍꯦꯟꯅ ꯍꯥꯏꯕ ꯍꯧꯔꯛꯏ, ꯏꯃꯥ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯣꯏꯈꯤꯕꯗꯣ ꯅꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯊꯝꯕꯥꯜꯅ ꯈꯨꯝꯃꯤ, ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯃꯥꯗꯤ ꯃꯕꯨꯛ ꯊꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ? ꯂꯨꯍꯦꯟ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤ꯫ ꯉꯁꯥꯏ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯊꯦꯡꯅꯕꯅꯤ꯫ ꯑꯩꯅꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯏ꯫ ꯑꯩꯅ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯌꯦꯡ ꯑꯁꯦ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯕꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯋꯥꯔꯤꯗꯨ ꯑꯁꯦꯡꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯦ꯫ ꯂꯨꯍꯦꯟꯅ ꯍꯥꯏꯔꯤꯕꯁꯤ ꯃꯄꯥ ꯈꯝꯕꯁꯨ ꯀꯥꯎꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯍꯌꯦꯡꯒꯤ ꯀꯔꯤꯅꯣ ꯁꯤꯟꯕ ꯌꯥꯏꯗꯅ꯫ ꯂꯨꯍꯦꯟꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕꯅꯤ꯫ ꯉꯥꯗꯣ ꯏꯆꯝ ꯆꯝꯅ ꯆꯅꯝ ꯁꯥ ꯃꯔꯣꯏ ꯊꯥꯛꯇꯕꯤꯗ ꯊꯣꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯥꯗꯣ ꯃꯇꯝ ꯁꯥꯡꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯎꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯄꯦꯜꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤꯗ꯫ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯃꯧꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯕ ꯊꯝꯕꯥꯜꯅ ꯈꯪꯂꯗꯨꯅ ꯍꯪꯂꯛꯏ, ꯏꯃꯧꯁꯥ, ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕꯔꯣ? ꯃꯧ ꯌꯥꯏꯃꯅ ꯈꯨꯝꯂꯛꯏ, ꯈꯪꯗꯦ, ꯏꯃꯥ, ꯀꯅꯥꯅꯣ? ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯊꯥꯏꯅ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯆꯧꯕꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯗꯣ ꯃꯥꯁꯦ ꯂꯥꯏ ꯅꯨꯡꯁꯤꯠ ꯈꯔ ꯂꯩꯕ, ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯃꯥꯅ ꯂꯩꯕꯗ ꯆꯥꯟꯅꯗꯦ ꯍꯥꯏꯕꯗꯒꯤ ꯌꯨꯝ ꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯅ ꯆꯤꯟꯕꯒ ꯑꯩꯈꯣꯏꯅ ꯆꯤꯟꯕꯒ ꯑꯗꯨꯝ ꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯔ ꯃꯇꯨꯡ ꯑꯁꯤꯗ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯔꯦ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯧ ꯑꯍꯜꯗꯨꯗꯤ ꯑꯣ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯊꯕꯥꯗꯤ ꯃꯤꯍꯨꯜ ꯌꯥꯝꯅ ꯆꯣꯡꯉꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯃꯁꯥꯗꯨꯁꯨ ꯀꯤꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯨꯍꯦꯟꯒꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯂꯥꯛꯍꯟꯒꯅꯨ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗ ꯅꯨꯃꯤꯠꯁꯤꯃꯒꯤ ꯀꯗꯥꯏ ꯆꯠꯊꯣꯛꯇꯨꯅ ꯃꯍꯥꯛ ꯂꯩꯊꯣꯛꯄ ꯌꯥꯏ ꯑꯁꯤꯃꯁꯨ ꯃꯍꯥꯛ ꯊꯤꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯨꯍꯦꯟꯒꯤ ꯃꯃꯥꯟꯅꯕ ꯃꯥꯏꯕꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯃꯨꯡꯗ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯉꯥ ꯂꯧꯔꯨꯗꯨꯅ ꯊꯣꯡꯉꯤ꯫ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯍꯥꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯂꯨꯍꯦꯟꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯏꯪꯈꯣꯜ ꯆꯪꯂꯛꯄꯗꯒꯤ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯈꯣꯡꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯑꯄꯥꯏꯕꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ꯫ ꯂꯨꯍꯦꯟꯗ ꯌꯥꯝ ꯆꯝꯅ ꯍꯪꯕ ꯁꯥꯗꯨꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯂꯛꯏ, ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ? ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ꯫ ꯏꯃꯥ ꯄꯥꯕ, ꯌꯨꯝꯒꯤ ꯃꯧ ꯑꯍꯨꯝꯒ ꯑꯉꯥꯡ ꯑꯍꯨꯝꯒ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯗꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤ꯫ ꯑꯩꯒꯤꯕꯨꯗꯤ 2 ꯁꯨꯔꯦ꯫ ꯑꯃꯥꯏꯕ ꯃꯃꯥꯟꯅꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯆꯥꯛ ꯍꯥꯟꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯨꯍꯦꯟꯅ ꯃꯤ ꯂꯣꯏꯅ ꯃꯁꯛ ꯇꯥꯛꯏ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯈꯪꯂꯦ꯫ ꯌꯥꯝꯅ ꯃꯨꯟꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯊꯕꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯊꯕꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯝꯂꯤ꯫ ꯃꯣꯏ ꯑꯍꯨꯝꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯐꯝꯂꯤꯉꯩ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ, ꯊꯕꯥ, ꯑꯉꯥꯡ ꯏꯆꯟꯁꯦ ꯆꯥ ꯑꯝꯇ ꯏꯟꯕꯤꯔꯣꯅꯦ ꯅꯪ꯫ ꯍꯣꯏ ꯏꯃꯥ, ꯊꯕꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯅꯝꯁꯤꯟꯗꯨꯅ ꯊꯅꯝꯕꯗꯨ ꯐꯨꯗꯣꯔꯛꯏ꯫ ꯃꯁꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯉꯣꯟꯗ ꯌꯦꯡꯅꯩ꯫ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯄꯥꯈꯠꯅ ꯌꯦꯡꯏ꯫ ꯑꯃꯥꯏꯕꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯛꯂꯤꯕꯗꯨ ꯈꯔ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯅ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯊꯧ ꯇꯧꯕ ꯇꯥꯔꯦ꯫ ꯃꯁꯥꯗꯣ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯅꯤꯛꯂꯛꯏ꯫ ꯐꯅ ꯀꯨꯏꯅ ꯃꯌꯥꯝꯅ ꯐꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯂꯨꯍꯦꯟ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕꯗꯨ ꯐꯥꯔꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯁꯦ, ꯒ꯭ꯌꯥꯟ ꯇꯥꯎꯁꯦ꯫ ꯑꯃꯥꯏꯕꯗꯨ ꯃꯁꯥꯗꯨ ꯅꯤꯛꯂꯤꯕꯗꯨ ꯑꯃꯨꯛ ꯐꯥꯔꯒ ꯍꯥꯏꯔꯛꯏ, ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯈꯨꯖꯥꯏ ꯑꯁꯦꯡꯕꯗ ꯏꯁꯤꯡ ꯑꯁꯦꯡꯕ, ꯇꯔꯦꯟ ꯃꯇꯣꯟ 3 ꯂꯣꯡꯕ ꯄꯨꯡꯕꯥꯏ ꯑꯃꯒ ꯈꯨꯗꯛꯇ ꯄꯨꯔꯛꯑꯣ꯫ ꯃꯧ ꯌꯥꯏꯃꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯄꯤꯁꯤꯜꯂꯤ꯫ ꯑꯅꯛꯄꯗ ꯐꯪꯕ ꯑꯣꯏꯕꯅ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯧꯗꯦ꯫
पोचैसिंग अदु लोइना पिसिली हिंसाबिना ओलबा थबादो mahak hauzik senpham leitri yumdagi mapan thoktuna senkhinaba hotnai adubu makhong adusu thangba thoktre amaibana laisona makana soli tariba matawadu yinghaningdaba maramna angangsing adu mau ahalna puthoktuna thoktre aduga makhoi ahumdu kamada thanamlaga timulai musanglamba su haiduna khoizu lekham thadoi amaibudusu kyamna thuna solaba ising aduna marik marik khara hingsabin olaba thabana leiriba domna saisili mayam pum inga ngaknari Tawoina thabaromdo onsinduna ising sasinbaduda khoizu lekhamgi manam aduga adumna laison solaba ising sasilakpaduga hingsabina olaba thabadu khangduna leiba ngamlaktri mage seng masakta maduda onthorakli aduga kasina mada masadu thak thak niklaga lei mahak hauzik senthokpam leitri mage masakat uba matamdadi imungi mipumba ngakpana lawai painai adumna tasengna olaba matam maduda amaibadu khara hantarei Masado patharaga tapna tapna hingsabin leiba domna sangsilei laisona masonduna amuk hana tarien masaduna khitoi aduga hanglei hayo nange pamu kari namu taibum yoiba sigi manakta laktuna nangda asugana tamthiba satlona malorambadi hayo nange pamu kari hingsabidu khumdi nganglaga lei mana dumna khumdabaduda amaibaduna amuk hana isingdu khiksili adumna ising khiksilakwa kudingi hingsabi sidi China heni hena pauri amai baduna muk swangli hayo nangi pamsi karino asumna wa pire badu dagidi hingsabidu khangmangam jadu naire e khuzok tare thake e khuzok tare thake hairakli wa phamaduda imungi mi pumnamak pakhatna bana loiri amai baduna hena China pire gaire kari lamhen basari nang khangra hayo nangi pam karino Hingsabidu khoizu lekhamgi manam aduga khangmangam jadun haire masal makhal tareta subu singsu da ai sake adu ai du sake hingsabidu na hairakli wadu amai baduna amuk haiduna moi ani amadi thambal phawa yauna posei singdu langi singsu du semalora batungda mengrup maira thaduna amai badu thauning thina tawi adu phawba phana kuina hingsabidu chaloi haiduna anam kalami adugi matungda upai leitraduna mana haiba masal tariki singsu du puduna hingsabidu mafam adudagi satkri hingsabidu sakraba tungda mau anina saiba pumnamuk loisili saksabagi wadudi kanamtagi wakhalda phawtre imungi nupa ahum ahal ani madi amai baduna mayai kadadu wari sari amai baduna haire ima baba ngasi nasana soikibu thabuk yarubaso isabu phataba ngamdabadagi thokibini kana ima babuna nasabong tanggagpiyo Kamban haire karigi isana langa doribano isana ngasi laktana asumna aigi mungasi kanbiramdrabadi aigi mungasi kangkhom saiba haibado oiga doribani ipani isabu hainingai leitana thakali isana ipagi mungasibu kallabani masana pa ahallu hena swaire itaw ngasi tawna ikoigi mungamadi aikoi mayamgi punsibu kalli masigidamagdi itaw hainingai leitana thakachai aina singmangam loidaba lamanama itawgi mapamda tonsinjari kaigi dumna haribano amaromda sidi aigi takhum thokpai thawni laman tole habado amuk hana panbi ganoi taw amai baduna hairakpani amai baduna yai henda amuk onsiduna hairai tomba nang karisu khangano iyamana soiba leirabaso nang iyamba bungao nang nungai ta wakal khangano ko iyambadi ai yek minaba iyambani haina khalibani nanauda dumna takbigano iyamana ngasi lakpiraga asumna tawbitrabadi ai amadi aigi mungase kari orangwani ai wakal thokti yamba masanupa yai mapum hen masu thagatpa wahi kaya haire mayamdu atopa wari kaya masu sanai adudagi thamba mayam aduda itap tap na haire chak sani haina kaubasisu sadre ibungo haye hangsit ibungon sangmata mamanya hekta haibiyo aikhoi mung punnane amuk hana saksaram samina kisi hoima sasi asumna mayamdu atopa wari kaya musatuna ngahakle adugi matungda amai badu luhena thinduna satkri numi kharani leiraga amai badu ka amuk punna saksara mahauna saminai asumna matamde asum hauki imung aduda adugum thawdok ama thoklami haiba loina kaunakri hingsabi dubu amuk hana ningsingkhidri asumna
imungda asok apal amada yauduna hingsabidubu tanthokpa ngamlami. Adum tawna imung asi hanagi santi oina punsi marel adu lenkiduna yamna haraw nungaina pankirami.